ꯑꯍꯥꯟꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯃꯌꯥꯝꯗ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ꯫ ꯉꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯔꯨꯂꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯄꯨꯟꯕ MLAꯁꯤꯡ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯂꯤꯕ ꯀꯔꯦꯟ ꯁꯤꯆꯨꯑꯦꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯅ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯍꯥ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯈꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗꯁꯨ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯗꯅ ꯉꯁꯤ ꯊꯧꯕꯥꯜ ꯂꯩꯁꯪꯊꯦꯝꯗ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯋꯥ ꯇꯥꯅꯕ, ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯒꯤꯁꯨ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯇꯦꯡꯊꯥꯈꯣꯜꯒ ꯂꯣꯏꯅꯅ ꯄꯥꯕꯨꯡ ꯕꯤꯔꯦꯟ, ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ, ꯊꯣꯛꯁꯣꯝ ꯊꯣꯏꯊꯣꯏꯕ, ꯁꯟ ꯑꯣꯐ ꯊꯣꯛꯁꯣꯝ ꯁꯈꯤ, ꯈꯦꯛꯃꯟ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯇꯣꯞꯄ ꯏꯃꯥꯃꯅ ꯏꯆꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡꯅ ꯌꯥꯏꯃ, ꯌꯥꯏꯃꯅ ꯁꯣꯜꯍꯧꯏ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯗꯥꯊꯣꯏ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯪꯕ ꯈꯛꯇ ꯈꯨꯝꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯕ ꯑꯣꯏꯍꯧꯔꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯤꯡꯁꯤꯜꯍꯧꯏ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯅ ꯃꯦꯝꯆꯥ ꯃꯈꯣꯏ ꯂꯩꯐꯝꯅ ꯂꯩꯁꯪꯊꯦꯝ ꯑꯋꯥꯡ ꯂꯩꯀꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯣꯏꯅ ꯀꯟꯖꯨꯃꯔꯒꯤ ꯍꯛ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯁꯤ꯫ ꯀꯟꯖꯨꯃꯔꯁ ꯃꯨꯚꯃꯦꯟꯠꯒꯤ ꯏꯍꯧ ꯑꯁꯤ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯌꯥꯝꯅ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯇꯉꯥꯏꯐꯗꯕ ꯃꯁꯥꯒꯤ ꯍꯛ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯀꯟꯖꯨꯃꯔꯁ ꯃꯨꯚꯃꯦꯟꯠꯒꯤ ꯏꯍꯧ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯣꯠꯊꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯀꯟꯖꯨꯃꯔꯒꯤ ꯍꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯆꯪꯒꯅꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯁꯤ ꯁꯦꯟꯗꯣꯡꯇꯒꯤ ꯈꯟꯕ ꯂꯂꯣꯟꯕꯁꯤꯡꯅ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯅ ꯂꯧꯕ, ꯄꯣꯠꯀꯤ ꯆꯥꯡ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯡ ꯁꯨꯅ ꯄꯤꯗꯕ, ꯐꯠꯇꯕ ꯄꯣꯠꯅ ꯑꯐꯕ ꯁꯥꯔꯒ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯃꯁꯛ ꯃꯥꯟꯅꯕ ꯄꯣꯠ ꯄꯤꯁꯤꯟꯕ, ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥꯗ ꯄꯣꯠꯌꯥꯟ ꯇꯧꯔꯒ ꯌꯣꯟꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯆꯠꯊꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕꯗꯅ ꯄꯣꯠ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯪꯍꯟꯗꯕ, ꯁꯦꯟꯗꯣꯡ ꯋꯥꯡꯅ ꯂꯧꯕ ꯌꯥꯅꯕꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯡꯗ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯇꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯉꯥꯡꯁꯤꯡꯅ ꯊꯛꯅꯕ ꯁꯪꯒꯣꯝ ꯂꯩꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯁꯪꯒꯣꯝ ꯐꯪꯍꯟꯗꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯤꯑꯣꯏꯕꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛꯇ ꯄꯣꯠꯌꯥꯟ ꯇꯧꯁꯤꯜꯂꯒ ꯄꯣꯠ ꯌꯣꯟꯕꯗꯒꯤ ꯄꯣꯠꯌꯥꯟ ꯇꯧꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯎꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯅ ꯂꯧꯕꯗ ꯅꯠꯇꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯥꯡ ꯁꯨꯅ ꯄꯤꯗꯕ, ꯑꯔꯨꯝꯕꯗ ꯑꯣꯟꯗꯨꯅ ꯌꯣꯟꯒꯗꯕ ꯐꯤ ꯁꯥꯅꯕ ꯂꯪ, ꯍꯔꯩ ꯂꯪꯈꯥꯏ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯅꯝꯇꯥꯛ ꯇꯧꯗꯨꯅ ꯌꯣꯜꯂꯤ꯫ ꯂꯨꯝꯒꯗꯕ ꯆꯥꯡ ꯑꯗꯨ ꯈꯪꯍꯟꯗꯦ꯫ ꯌꯨꯝ ꯀꯨꯞꯅꯕ ꯖꯤꯡꯒ ꯑꯃꯗꯤ ꯆꯦ ꯑꯔꯨꯝꯕꯗ ꯑꯣꯜꯂꯒ ꯌꯣꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯉꯥꯛꯅ ꯇꯧꯗꯦ꯫ ꯃꯗꯨꯅ ꯄꯨꯊꯣꯛꯄꯁꯤꯡ ꯍꯥꯏꯕꯗꯤ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯔꯁꯤꯡꯅꯁꯨ ꯃꯁꯛ ꯃꯥꯟꯅꯕ ꯅꯀꯂꯤꯒꯤ ꯄꯣꯠ ꯄꯨꯊꯣꯛꯏ꯫ ꯌꯣꯜꯂꯤꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯟꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯒꯥꯔꯤ ꯊꯥꯎ, ꯗꯤꯖꯜ, ꯄꯦꯇ꯭ꯔꯣꯜꯅꯆꯤꯡꯕ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯊꯣꯛ ꯍꯦꯛ ꯊꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯕꯤꯂꯥꯇꯤꯃꯥꯇꯤ ꯕꯦꯒ ꯑꯃꯗ ꯈꯩꯗꯣꯛꯇꯨꯅ ꯌꯣꯟꯈ꯭ꯔꯒ ꯃꯁꯥꯒꯤ ꯂꯨꯝꯐꯝ ꯊꯣꯛꯄ ꯆꯥꯡ ꯁꯨꯅ ꯌꯣꯟꯕꯒꯤ ꯋꯥꯊꯣꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯊꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯌꯨꯝ ꯁꯥꯅꯕ ꯂꯩꯉꯣꯏꯗ ꯂꯩꯄꯥꯛꯀꯤ ꯁꯔꯨꯛ ꯌꯥꯟꯁꯤꯟꯗꯨꯅ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯄꯦꯟꯅꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯄꯣꯠ ꯌꯣꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯦꯜꯐꯂꯥ, ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯁꯦꯜꯐꯂꯥ ꯁꯤꯖꯤꯟꯅꯕ, ꯀꯦꯂꯣꯅꯨꯡꯁꯤꯡ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯄꯣꯠꯀꯤ ꯑꯔꯨꯝꯕ ꯁꯨꯅ ꯐꯪꯍꯟꯗꯕꯒꯤ ꯊꯕꯛꯁꯨ ꯑꯗꯨꯃꯛ ꯆꯠꯊꯕ ꯌꯥꯎꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯅꯔꯤꯕꯁꯤ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯟꯗꯅ ꯑꯗꯨꯝ ꯂꯧꯍꯧꯕ, ꯄꯣꯠ ꯂꯩꯕꯒꯤ ꯀꯦꯁ ꯃꯦꯃꯣ ꯄꯤꯗꯕ, ꯀꯦꯁ ꯃꯦꯃꯣ ꯁꯨꯛꯊꯝ ꯊꯝꯗꯕ ꯗꯨꯀꯥꯟ ꯀꯌꯥ ꯑꯃꯔꯣꯝ ꯂꯩ꯫ ꯑꯗꯨꯒ ꯀꯟꯖꯨꯃꯔꯁꯤꯡꯅꯁꯨ ꯀꯦꯁ ꯃꯦꯃꯣ ꯄꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯀꯟꯖꯨꯃꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯀꯟꯖꯨꯃꯔꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤꯗꯃꯛ ꯗꯤ ꯀꯟꯖꯨꯃꯔꯁ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1986 ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯀꯟꯖꯨꯃꯔꯁꯤꯡꯗ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯆꯞ ꯆꯥꯅ ꯐꯪꯍꯟꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯆꯪꯒꯅꯤ꯫ ꯂꯣꯏꯅꯅ ꯀꯟꯖꯨꯃꯔꯁꯤꯡꯅꯁꯨ ꯀꯟꯖꯨꯃꯔꯒꯤ ꯍꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯀꯨꯝꯕꯤ SDC ꯑꯣꯐꯤꯁ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯝꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯝꯕꯤꯗ ꯂꯩꯕ SDC ꯑꯣꯐꯤꯁꯀꯤ ꯁꯔꯨꯛ ꯈꯔ ꯁꯛꯈꯪꯅꯕꯁꯤꯡꯅ ꯃꯩ ꯊꯥꯕ ꯍꯧꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ MLA ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯒꯤ ꯁꯂꯥꯟ ꯀꯣꯟꯖꯜꯗ ꯂꯩꯕ ꯌꯨꯝꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫
ꯊꯧꯔꯝꯗꯨꯗ ꯀꯨꯝꯕꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯀꯥꯎꯟꯁꯤꯂꯔ, ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 5ꯒꯤ ꯄ꯭ꯔꯙꯥꯟ, ꯎꯄ ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔ, ꯕꯤꯖꯦꯄꯤ ꯀꯨꯝꯕꯤ ꯃꯟꯗꯜꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁ ꯑꯃ ꯑꯣꯏꯔꯤꯕ SDC ꯑꯣꯐꯤꯁꯀꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯊꯥꯕ ꯍꯧꯔꯝꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯥꯒꯤ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯌꯥꯅꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 23ꯇ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:50 ꯇꯥꯕꯗ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ SDC ꯑꯣꯐꯤꯁꯄꯨ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃꯗꯤ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯊꯤꯗꯅ ꯐꯥꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ꯫ ꯃꯤꯐꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯃꯩꯔꯥ ꯁꯪ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ GP, KMC ꯑꯃꯗꯤ ꯃꯟꯗꯜꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯐꯝꯗꯨꯅ SDC ꯀꯨꯝꯕꯤꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ꯫ ꯃꯤꯐꯝ ꯑꯁꯤꯅ ꯂꯦꯞꯈꯤꯕ ꯌꯥꯅꯔꯕ ꯋꯥꯔꯦꯞ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯨꯈꯠꯂꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯍꯟꯕꯗ ꯃꯤꯐꯝꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯦꯞ ꯑꯁꯤ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯋꯥꯔꯤ ꯁꯥꯅꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯗꯤ ꯊꯥ 13 ꯁꯨꯔꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯍꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄ ꯌꯥꯅꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯑꯅꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯂꯩꯇ꯭ꯔꯒꯁꯨ BSF ꯑꯃꯗꯤ CRPFꯀꯤ ꯀꯦꯝꯄꯅꯤ ꯃꯥꯔꯐꯨ ꯍꯦꯟꯕꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯂꯩꯗꯨꯅ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯁꯦꯟꯅꯔꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯧꯗꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯒ ꯇꯥꯟꯅꯔꯒ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯃꯃꯥꯡ ꯆꯌꯣꯜꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯑꯣꯏꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 9 ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯨꯀꯤ ꯒ꯭ꯔꯨꯞꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯧꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯞꯇꯦꯝꯕꯔ 19 ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯁꯠꯗꯥꯎꯟ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯃꯃꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 9 ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯪꯂꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 50,000 ꯍꯦꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯅꯥꯀꯜ ꯑꯅꯤꯃꯛꯄꯨ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯜꯂꯒꯅꯤ, ꯁꯦꯟꯇꯔꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ CM Biren ꯐꯝ ꯊꯥꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯟꯗꯣꯛꯅꯕ ꯊꯧꯔꯥꯡꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯀꯨꯜꯒꯥꯝꯗ ꯁꯦꯀꯨꯔꯤꯇꯤꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯤꯂꯤꯇꯦꯟꯠ 2 ꯁꯤꯈ꯭ꯔꯦ, ꯄꯔꯁꯣꯅꯦꯜ 5 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯀꯨꯜꯒꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯀꯨꯔꯤꯇꯤꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯤꯂꯤꯇꯦꯟꯠ 2 ꯁꯤꯈ꯭ꯔꯦ꯫ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔ ꯄꯨꯂꯤꯁꯀꯤ ꯄꯔꯁꯣꯅꯦꯜ 1 ꯌꯥꯎꯅ ꯁꯦꯀꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 5 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯜꯒꯥꯝꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯁꯦꯀꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 5 ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯔꯤꯏꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯆꯦꯟꯈꯤꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯝꯕꯤꯁꯤꯡꯗ ꯁꯦꯀꯨꯔꯤꯇꯤ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯆꯠꯊꯕ ꯃꯔꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯂꯤꯇꯦꯟꯠ 2 ꯑꯁꯤ ꯆꯞ ꯆꯥꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁꯣꯛꯂꯕ ꯁꯦꯀꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯗꯤꯁꯅꯦꯜ SP ꯀꯨꯜꯒꯥꯝ ꯑꯂꯤꯕꯥꯠ, ꯁꯤꯄꯣꯏ ꯃꯣꯍꯟ ꯁꯔꯃ, ꯁꯣꯍꯟ ꯀꯨꯃꯥꯔ, ꯌꯣꯒꯤꯟꯗꯔ ꯑꯃꯗꯤ ꯃꯣꯍꯝꯃꯗ ꯏꯁꯔꯥꯅꯤ꯫ ꯁꯤꯄꯣꯏꯁꯤꯡ ꯑꯁꯤ ꯔꯥꯁꯇ꯭ꯔꯤꯌꯥ ꯔꯥꯏꯐꯜꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯀꯛꯅꯕ ꯔꯤꯄꯣꯔꯠ ꯑꯃ ꯐꯪꯕꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯨꯜꯒꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯗꯤꯒꯝ ꯚꯤꯂꯦꯖꯇ ꯆꯪꯁꯤꯟꯈꯤ꯫ ꯑꯥꯔꯃꯤ, ꯄꯨꯂꯤꯁ, CRPF ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯁꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯁꯤꯚꯤꯂꯤꯌꯟꯁꯤꯡ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯦꯀꯨꯔꯤꯇꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫
ऑपरेशन चथरिंगे मनुंगदा टेररिस्टिंग माइकैदगी नोमै कापसिलक्पगा लोइनना नकल अनिगी मरक्ता खुथोकनखिबनि जम्मू एंड काश्मीर की तुआन तुआन मफम क्या मिलिटेंट हौखिबा था खरसिदा एटेक क्या चथरखिबा येंगलगा सिक्योरिटी अकनब चेक्सिन थौरांग क्या लौखतुना लाखिबनि जम्मू एंड काश्मीर की चिंगी मफम क्या टेररिस्टिंग खुदोंचाब लौदुना आर्मी एटेक चथरब मतुंगदा चेनखिबगी थौदोकसिंग लैरि पेरा कमांडो माउंटेन वारफेयर की ट्रेन तौरब आर्मी पर्सनल क्या हौजिक एरिया डोमिनेशन की थबक लेप्तना चथरी सिक्योरिटी फोर्स अनौब स्ट्रेटेजी क्या पुथोकपगा लोइनना चथरखिबा थबकसिंगना मरम ओइरगा टेररिस्टिंग की इरांग असि कनखलकपा ngamkhre adubu singi area sing the militant sing khudong chaba lawraga ambush tawbagi thabak marumak sathari combined force na militant sing mathakta akan mathabak sathaki gani hanesu makha takhi makha satharak poina atopa pawmana communal class tholakpadigi Odisha gi Badrak area the internet service shutdown tawkhre police na section tharong kya lakhatkre hari social media post amagi matung tarakpada Odisha की बद्रा कंगलुप अनिगी मरक्ता उंखनब थोलकपदिगी इंटरनेट सर्विस शटडाउन तौखरे पुलिस ने सेक्शन थरंग क्या लखटखरि ओडिशा की एडिशनल चीफ सेक्रेटरी सेक्रेटरीबता साहुन फोंदोकिबदा ओडिशा की बद्रक एरिया दा हौजिक ओइरिबा उंखनब फिबम मसी येंगलगा थासगी कुंथ्रा फाव इंटरनेट सर्विस शटडाउन तौनब ऑर्डर तौखरे होम डिपार्टमेंट सोशल मीडिया प्लेटफॉर्म व्हाट्सएप फेसबुक अमदी एक्स न सिंगबा सेसिनबदा थिंगबिक ऑर्डर्स तौखरे सोशल मीडिया पोस्ट कंगलुप अनिगी मरक्ता नुंगाइतब थौदोक थोलकपदगी उंखनब फिबम लाक्तुना इंटरनेट सर्विस थिंगिबने बाद्रक डिस्ट्रिक्ट मी पुनबदसु अथिंग थमख्रे सोशल मीडिया प्लेटफॉर्म दा थगलकिबा पोस्ट अमगी मतुंगदा कंगलुप अनिगी मरक्ता खना सैनबगी अमदी नुंग थोमनबगी थौदोक थोकी थौदोदु थिंगनब होनबदा पुलिस पर्सनल क्या असु अपनंखि माफम मसिदा मसिंग यामनबा पुलिस पर्सनल सिंग संक्षिंदुना सेक्शन थरंग क्या लखटख्रे पुलिस ऑफिशियल अमना फोंदोरखिबदा प्रोटेस्टर्स चत्रुक्रोम लंबी थोलक्तुना शांतिया थोंग थिंकी लंबी चथोक चसिन तौरीबसिंग थिंकी सोशल मीडिया पोस्ट अदु थगलकपदा चेनरिबा मियोय फागदबनी हाइबा डिमांड तौरदुना फोंजंग अदु संसिंखिबनी मखा तारकपदा मियोय क्या अमसु थोलकपगा लोहिना पुराना बाजार अमदी कासेरी बाजार समनब लंबीदा रैली चतखि मदुदा पुलिस न थिंगनबो होनखि प्रोटेस्ट तौरीबा मियोय सिंगी मरक्ता खरना नुंगलंगलकपदगी बद्रक डिस्ट्रिक्ट की डिप्यूटी सुपरिटेंडेंट ऑफ पुलिस अमदी सब इंस्पेक्टर अमा सोखी पुलिस की गाड़ी सिंह अमा तथोखी बद्रक डिस्ट्रिक्ट असि कुमजा इंग्लिशिंग अनिग तरागा तरेत की वायलेंस थोकिबा मफमने मफम असिद थोकिबा इरांग असिगी मनुंगदा था अमरोम कर्फ्यू थंबा लेख्रे स्टेट असिगी मनुंगदा कर्फ्यू ख्वाइदिगी सांगना थंबा असि सही अदुदा ओइखि सही अदुदा थोकिबा वायलेंस लुपा करोड़ अमा हेनरिगी लंतुम अमा तथोखी तोवान तोवान बिल्डिंग क्या मई थाबगी थगोक थोखि बद्रक डिस्ट्रिक्ट असि ममांगनसु वायलेंस थोकिबा मरमना हौजिक का हेन इरांग थोक्तनबगिदमक्ता होम डिपार्टमेंट की मैकेदगी सेक्शन थोरांग क्या लखटली हानसु पाउसना मखातानसु फोंदोरखली अदुगा तेंतकना मयामदा पाउसि सुमना थमजरमगे अदुगा हौजिक ओइनदि मयाम पाउसु मतांगसे लुसिनजरगे अमसुम मयाम पुना अनौबा अपडेट ngaiminase hanusu channel sigi मैकेदगी मयांग इनफमदा मखाताना थमजरी मयाम पुना अनौबा अपडेट ngaiminase